Ngasi nungdan phongkhiba kangleipaki mairagi pawse edagi maru oiba paw khara khangatsaraga miyamda khudo tamjage Manipur gi erangda nupi ani phi thongdana pukhibagi thoudokka mari leinana NCW gi Chairmen na Manipur Police pu saikhrei Manipur gi erang asida haukiba saide nupi ani phi thongdana pukhibagi thoudokka mari leinana National Commission for Women NCW gi Chairperson Rekha Sarama na Manipur Police pu Sayradina Police amadi Assam Rifles thamlamba miyamgi thajaba mangan kre haina supendaba phongdorakli Gender Sensitization for Police Personnel haibiramda ngasi ahamba Manipur Rifles ki back holda workshop haudoladuna NCW gi Chairperson Rekha Saramana hai karigoma irang ama natraga pamdaba thaudo ama hek thopo khudingi nupi singda tainafam oriba asi makhoibu pangal sole haiduna tawningbada tawribra asigomba wakholon chemba dudi miyoiba amagi wakholon nate haike mahang hai nupi ani da thokiba thaudo aduna Manipur khakta natana India pomba malemde ikai firu kumhanke madugi damak Manipur ne ikai fam thoi thaudo adu yang nupi singda sokpa yaba thaudo wathok thokpa matamda police na mang thana songthokuna thabak tawgadabani afaba police officer ama oidringaida afaba miyoiba ama hana oiba mathau tai miyoibagi afaba lonse khangdaba misak aduna kaidongnungda afaba police officer oiba ngamlo hanasu NCW gi Chairperson Rekha Saramana thorom aduda saru yakhiba Manipur gi DGP yaungna makok thongba police officer singi pungning singki thorom adu loraba matung pawmi singna hangba wahangi pakhum piraduna Rekha Saramana hai Manipur gi eranga chi losinaba honabada nupi singi thodang yamna chawi maite kuki amali nagagi nupi lup singi mihu singa wari sakhiba laikhrei kariguma nupi lup singa sina mangjil thaduna Manipur da tangdu leitaba puraknaba honarabadi athuba matamda hanagi fibamda hanjilapa ngamgani habigi thajaba lei lamda masigi nupi singa lauriba thodang aduki matik chawi maram aduna makhoina tholaktuna tangdu leitaba hanjinaba honabana khwaidagi afaba lambi oigani haike sakhangdaba singna miyoi ani yumda bom amamam thamnamlei masakhangdaba khulai fiber singna ngai seyu tunga ba mafam anida leiba miyoi ani gi yumda bom thamnamlei hairi thaudo adubu yaningdaba phongdokina maikai aidongi miyamna waka mifam chathakre hairi Thaudok sing asigi matangda pause asina phangba paugi matung inadi ngasi ayu pung 5 makhairom taba matamda masakhangdaba miyoi kharana thangapat harikhabok mapalda leiba hais barida singa se yankhagamari ge yumda bom ama thamlamkhibani balida sariba miyoi asi Rural Engineering Department da EE oibani hairi bom adu imung manugi miyoi singna thengnarakpadagi Porompa Police Station na pau piraba matung ngasi ayu pung 3 makhairom taba matamda police ki team ama laktuna lakhoi khre hairi bom adu sel gi demand ga mari lenyan thamlamba oigani hairi thong adu bo yaningda phongdoktuna ngasi maike adungi maya paibe singna waka khongjang sangching khre hairi nakal amaramda ngasi ayu pung 13 taba matamda su singjamai police station gi manung samba singjamai singamkha maisam laikai toma leirakta leiba miyoi amagi gate su bom ama plastic hauda haplaga thamlamle hairi pawashin hai bom thamlamliba gate adu lolaw bongda leiba Ifan Finance Limited ki Managing Director oiba Woropam Gunesh Ozai Yankhagamari apopa laikhidraba Nilakamarngini Geta chingnaningai oiba posak ama leiramba adu imung manunggi miyoi singna thengnabadagi singjamai police ta pau piraba matung police ki kanggu laksna yengsimba matamda bom ni haiba khangba ngambaga loinana asoi angam yaugna lakhotkhre hairi bom adu selgi demand ga mari lenya thamnamba oigani hairi Sanga ichni park po komjali sing aniga subna kunga marigi Asia Architecture Design Award AMDA Bangkok ki winner oina ikai khomna bo lakrei Manipur gi moyang kunok da leriba sangai chini pakpo komjali sing aniga subna kunga marigi Asia Architecture Design Awards AMDA Bangkok ki winner oina ikai khomna bo otkrei Manipur gi lemjaningai oireba sangai chini pak ase hoidrom design studio na design tawguna sangai promomang laikai gi SKTV office ki manakta leiba SKAY Infrana pagasi mai pangna sakhibani Bangkok tangara pangthokiba thorom amada lemjaningai oireba Asian Best Civil Building Architecture Design gi manapituna ikai khomna bo lakhibani thorom aduda saru yakhiba hoidrom design Suresh hoidrom na haikibada haujiki matamda architecture haiba si sumnagi building natraga township ki design tawba duna trei diversity in unity sangatuna tumlamsek ki architecture gi lamda sangsimbani sangai chini pak asi mapan thongdo uliba structure adu khaktana tane Manipur gi inakulaba cultural heritage amadi tradition gi mafam amani masina Manipur da lakpa langkoi ba singbo ahamba maktada Manipur gi akhanaba culture tradition art and craft amadi tunga ba khungangi punsi mahing adu khangan bangamlei
Park asi Manipur gi Ethnographic Museum amani haiki Asian Architecture Design Award ki kangubu thagapa phongdol aduna Suresh na hai award asina makha tana anauba design kaya puthokpada pungning thokal halagani Park asi bu mapum phan bada Chief Minister N Biren Tourism ki Director Manipur Police Housing Corporation Limited na sogapi bagi damakta so tawbimo khangbo ulli award asi mamang sa igi lising aniga subna kungahumdoi gi August tadagi hauraga Emerging Asia haiba teamda Asia gi tunga balebak kya dagi architecture lising amaga songa hembane register tawraki madugi matung tunga ba background leiba Singapore Thailand Italy amadi UNE na chingba lebak kya dagi lakpa Jasku na saba panel amana selection tawraba matung bana asi pibani hairi Pishana ba electronic machine lekhai badagi nupi ama soktuna lekana krai ngara numidawaram pung 3 rom taba matamda Kumi sarang konjing part 1 ga thangna leiba Chagopata Pisana ba electronic machine nupi ama samgi saruk lekhai khibadagi nupi adu soktuna aruba phibam da Rims Hospital lekana khre hairi lekana khibi nupi macha adu lekai adu de leiba moyang them rajengi macha nupi ni magi samyang na kokki unsa sing machine na phaktok khre hairi Manipur thugana ba honariba koki MLA tarabo assembly mifam yohanaba karigi invite tawgadori bano Mahesor Manipur thugana ba silebe MLA tara kari maram gi pangthokadori ba assembly session asida yongnaba baton tawgadori bano political gi khudong chaba lobiganu khulngafal sing NIA na phagapagi mauta mana mathum oina pigadabani haina RPI Atawale ge National Secretary Thongnawja Mahesona phongdokhrei ngachi Thongnawja Mahesona Delhi dagi thadorakpa media briefing amada mahak na hai sei amaga makhai fajilak lawe irang asigi warasin ama progna balosingba singna lokfam thokpa thodang mapum phana lawbiu masida political gi khudong chaba lauraga amaga hunaraga laibagi matam nati haiki mang hai kuki MLA tara asi Manipur tugana ba honare haiba khanglabani masida makhoi bo assembly fambada yaunaba invite tawgadori ba asi kari maram gino makhoi gi mathakta legal action lokhakadabani amadi article 160 ga 42 gi matung inna Minister anisu masa gi famdagi lokthokpa yarabani phongdokhi mang hai Manipur kanabarom da mai onsinsi miyamna samamnaba po ondanaba palibalenga amadi opposition na lawgadaba thodang chapchan lohaningbagi apamba phongdokhi maitai studio drive list ki category da chanaba honariba sida amato oina lepina yelhomi kanaba honabiu haina mahana appeal tawkhi Mahesona makhata na hai khulngapol singbo NIA na case lokhatpa Phaba punbana chingba mayam tawriba sigi matangda su wafam kaya su phongdokhi Kokomi Women Wings na memorandum pising kray haukiba mang sa ilising aniga sumna kungo humdagi may ahumdagi singkuki narco terror sing na maite miyam da landarakpadagi iramdam asigi nupi oibising amadi apikpa angang singda thengnarib awaba khudong chadaba kaya sigi maramda memorandum amang ngarang Kokomi gi Women Wings na National Commission for Women's ki chairperson da pising kray hairi